Security lauraga Churachandpur Court chatkane. Laingak security matik siya na lauraga Churachandpur ki Chief Judicial Magistrate Court case thengna na bagi damak chatkani haina. Citizens for Justice Manipur gi maikay dagi phongdokre. Manipur Press Club ta pangthok pa pau gi mifamda Citizens for Justice Manipur gi chairperson Khaide Mani na hai. Miyam gi mifamda wafam khara phongdok lubage. Kuki gi miyoy sing na Citizens for Justice Manipur gi vice chairperson. Aribam Nagtuneswari amade Core Committee Member Yumnam Premananda gi matakta case ama tawrak pa si Akiba Laiteng. Folks na sendo na pangthoki ba miyam gi mipamaduda wafam khara phongdok lubagi damak December 8 Court asida appear tawna bagi damak samon tharakibane adubu samon asi November 18 da thengthana yaurakpadagi chatpa ngamkhidre. Adubu matung samon tharakpada laingak na security matik sana pirabade soidana chatkane. Haujiki oiriba fivam asida Churachandpur da chatpai basi yamna khudong thiningai ne. Manipur thugay na basiliba sin kuki narco terroristing na satharak pa landa asida maitay di ngakthok tu na talakba ne. Paugi mi pamadu da saruk yakiba MU Law Department ke HOD su oiriba Dr. Yumnam Premananda na hai miyam gi mi pamda wafam khara phongdok lubage kuki sing na complaint tawrakliba se withdraw tawkhiba na fagane. Masida court po ikai khumnada banate law na ngaktu na thamba citizen ama oina soidana maki Churachandpur gi court case asi defend tawna basat kane. Loina na handak thokliba chin kuki narco terroristing gi lanasi loisin si hairabade Churachandpur da lakadoriba sida Maitai furup ki paujelo yama waina nakal anigi marakta wari sana na basu honagane. Lamdam asida tangdu laita ba purang na bahona bada angam mathak to honagane. Ngarang nahal Delhi gi Maharani Vakta sakhang da ba miyoy kharana nupi yaw na maitai gi miyoy khara da khut tharaki ba du yamna laibak thibane. Makata na siguma thokdok asi satharagla mapan gi laibak singda lairiba maitai ta ba mafam singda irang hena chawthorong na bagi machak amasu waigani hai khe